माइकै खुदिङ थत्तुना ꯉꯥꯏꯖꯕꯅꯤ ꯑꯩꯅ ꯃꯔꯧ ꯂꯩꯅ ꯂꯣꯟꯅ ꯄꯥꯎꯈꯣꯡꯅꯣ ꯃꯗꯨꯅ ꯅꯍꯥꯛꯀꯤ ꯀꯔꯝꯕ ꯄꯥꯎꯈꯣꯡꯅꯣ ꯃꯗꯨꯅ ꯅꯍꯥꯛꯀꯤ ꯀꯔꯝꯕ ꯄꯥꯎꯈꯣꯡꯅꯣ ꯃꯗꯨꯅ ꯅꯍꯥꯛꯀꯤ ꯀꯔꯝꯕ ꯄꯥꯎꯈꯣꯡꯅꯣ ꯅꯨꯡꯁꯤꯗꯦꯗꯤ ꯍꯥꯏ ꯍꯦꯛꯇ ꯌꯦꯡꯂꯒꯤ ꯂꯩ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯑꯃ ꯀꯅꯥ ꯈꯪꯍꯟꯗ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯕ ꯑꯃ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯃꯨꯕ ꯑꯃ ꯂꯣꯠꯇꯨꯅ ꯊꯃꯣꯏꯗ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯃꯨꯕ ꯑꯃ ꯂꯣꯠꯇꯨꯅ ꯊꯃꯣꯏꯗ ꯅꯨꯡꯁꯤꯗ ꯅꯨꯡꯁꯤꯕꯤꯅ ꯍꯥꯞꯁꯦ ꯅꯨꯡꯁꯤꯗꯀꯣ ꯅꯨꯡꯁꯤꯕꯅ ꯍꯥꯞꯁꯦ ꯅꯨꯡꯁꯤꯗꯀꯣ ꯅꯨꯡꯁꯤꯕꯤꯅ ꯍꯥꯞꯁꯦ ꯅꯨꯡꯁꯤꯗꯀꯣ ꯅꯨꯡꯁꯤꯕꯅ ꯍꯥꯞꯁꯦ ꯈꯜꯂꯛꯏ ꯃꯥꯜꯂꯦ ꯉꯥꯏꯕꯒ ꯌꯥꯔꯣꯏ ꯅꯪ ꯃꯤꯠꯌꯦꯡ ꯑꯃ ꯏꯆꯨꯝ ꯆꯨꯝꯗꯦ ꯈꯪꯉꯕ ꯑꯩꯕꯨ ꯃꯤꯠ ꯄꯩꯕꯁꯨ ꯅꯠꯇꯅ ꯀꯔꯥꯏ ꯆꯨꯝꯗꯣꯏꯅꯣ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ ꯅꯪ ꯉꯁꯤ ꯑꯩ ꯄꯨꯗꯅ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯄꯨꯅꯤ ꯅꯪꯕꯨꯗꯤ ꯄꯨꯔ ꯆꯠꯀꯅꯤ ꯃꯗꯨꯒ ꯅꯌꯨꯝ ꯃꯌꯥꯗ ꯁꯠ ꯊꯥꯗꯔꯝꯃ ꯂꯣꯏꯔꯦ ꯑꯗꯨ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯅꯣꯏ ꯌꯨꯝꯗ ꯄꯨꯒꯗꯕ ꯃꯇꯝ ꯈꯤꯇꯪ ꯂꯩꯈꯤꯁꯤꯗꯅ ꯏꯁꯩꯒ ꯂꯣꯏ ꯐꯔꯛ ꯇꯥꯊꯣꯛ ꯇꯥꯔꯣꯏ ꯇꯥꯔꯣꯏ ꯏꯁꯩꯒ ꯑꯝꯇ ꯐꯔꯛ ꯇꯥꯔꯣꯏꯕ ꯅꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯖꯔꯒꯦ ꯅꯣꯏ ꯌꯨꯝꯗ ꯌꯥꯝ ꯂꯩꯅꯤ ꯑꯁ ꯅꯪꯁꯤꯗꯤ ꯐꯔꯛ ꯑꯣꯟꯊꯣꯛ ꯇꯥꯏꯍꯦ ꯐꯔꯛꯁꯤꯕꯨ ꯅꯪꯅ ꯇꯥꯏꯔꯣ ꯑꯩꯅ ꯇꯥꯏꯔꯣ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯑꯣ ꯇꯥꯃꯅꯥꯎ ꯉꯁꯤꯗꯤ ꯄꯥꯈꯪ ꯄꯨꯟꯁꯦ ꯇꯧꯕ ꯇꯥꯔꯕ ꯍꯦ ꯀꯗꯔ ꯑꯃꯨꯛ ꯇꯧꯔꯅꯨ ꯅꯪꯅ ꯇꯧꯗꯨꯗ ꯍꯥꯏꯕꯤꯕ ꯋꯥꯅꯦ ꯈꯪꯉꯦꯗꯅ ꯅꯕꯨꯛꯅꯤꯡꯒꯗꯣ ꯅꯧꯊꯔꯀꯅꯨꯗ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯉꯁꯤ ꯅꯠꯇꯕ ꯑꯃ ꯇꯧꯔꯁꯦꯕ ꯌꯥꯎꯔꯦ ꯀꯥꯈꯠꯂꯣ ꯀꯥꯈꯠꯂꯣ ꯉꯁꯤ ꯅꯠꯇꯕ ꯑꯃ ꯇꯧꯔꯁꯦ ꯍꯥꯏꯕ ꯀꯩꯅꯣ ꯀꯥꯈꯠꯂꯣ ꯉꯝꯃꯣꯏ ꯍꯥꯏꯕꯅꯤ ꯃꯤꯃꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗꯀꯣ ꯀꯩꯒꯤ ꯑꯗꯨꯕꯨꯔꯣ ꯃꯤꯅꯅꯦ ꯐꯣꯇꯣ ꯀꯥꯞꯁꯤꯅ ꯀꯣꯏ ꯇꯥꯟꯅꯅꯦ ꯍꯥꯏꯕ ꯑꯩꯒ ꯀꯥꯞꯄꯗꯤ ꯂꯥꯏꯛ ꯌꯥꯝ ꯂꯩꯌꯦ ꯃꯣꯏ ꯍꯥꯏꯕ ꯑꯗꯨ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯅꯪꯒ ꯀꯥꯞꯃꯤꯟꯅꯔꯒꯅꯦ ꯃꯣꯏꯅ ꯁꯦꯠ ꯂꯧꯒꯦ ꯍꯥꯏꯕ ꯅꯪꯗꯤ ꯅꯁꯛꯇꯣ ꯊꯤꯕꯅꯤꯅ ꯀꯩꯕ ꯅꯪꯗꯤ ꯅꯁꯛ ꯀꯣꯛꯇꯤ ꯐꯖꯅ ꯆꯥꯛꯀꯤ ꯀꯣꯜꯂꯥ ꯌꯦꯡꯊꯣꯛꯎ ꯍꯥꯟꯅ ꯑꯩꯅ ꯌꯥꯅꯤ ꯌꯥꯔꯣꯏꯁꯨ ꯈꯪꯗ꯭ꯔꯤꯉꯩꯗ ꯅꯨꯡꯁꯤ ꯄꯟꯊꯨꯡꯅꯤ 이라이 라이라 넌뜨는 야부터 여러분이 누시버부 파기동나 짝톡짝승그 야버동나 버즈빌레이랑 나학세 아이기 묵도 오이즈기 타모이 머물 까야노 타주고 만크바 아이기 눈시와 그리기 타제로니 타모이나 런툭다바군 레이라게 템진도 나 타모이 레이작체